ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯍꯥꯟꯅꯒꯤ MLA ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯨꯆꯤꯡꯕ ꯀꯌꯥ NPPꯗ ꯌꯥꯎꯔꯛꯈ꯭ꯔꯦ꯫ तरानीथोई सुबह मणिपुर लेजिस्लेटिव असेंबली मिखलगा मरी लेना भारतीय जनता पार्टी की नेशनल जनरल सेक्रेटरी BL संतोष नुमित निनी की खोंगसट ngasi इम्फाल दा थोंगलखरे। हिल एरियाज कमिटी दा यावरिबा पॉलिटिकल पार्टी सिंगी MLA सिंगना ADC बिल की मतंगदा लौरिबा फिरेप असी मसा मसा की पॉलिटिकल पार्टी सिंगना यादुना लौखिब्रा हाइना थांगमैबन असेंबली कंस्टिट्युएंसी की MLA KH जोय किशना फोंगदोरकली। अमसुंग साइंस लिटरेचर अमदी आर्ट्स हाइबे हिरम अहुम असी थादोकनबा यादना मतम पुंबदा पुन्ना चटमिनरगदबा मचल अमनी हाइना DM यूनिवर्सिटी की वाइस चांसलर प्रोफेसर एन राजमोहन फोंगदोखरे। MAMITv की मणिपुरी प्राइम टाइम न्यूज मियेंग ताबिरबा सिंबु चन माइबमना खुरुमजरी हौजिक पाउ संदोकना पिजरी। तरानीथोई सुबह मणिपुर लेजिस्लेटिव असेंबली मिखलदा मिरेफ ओइनबगी थौरांग तौरिबा हानगी MLA यावना मणिपुरगी ममिंग लेरबा पॉलिटिकल लुचिंगबा कया NPPदा यावरखरे। अथुबा मतमदा स्टेट इलेक्शन कमिटी सेमलगनी हाइना NPP की नेशनल प्रेसिडेंट कोनराड के सांगमाना फोंगदोखरे। ngasi nongna NPP da changlakhraba sing adudi Konthosam Assembly constituency ki hanagi MLA Konthosam Sarat, Wawaga Assembly constituency ki Mayangbam Ranjit, Hyanglam Assembly constituency ki MAIBAM Janavir Amadi, Saitu Assembly constituency ki R Lovumni. Nongna NPP da yawraklaba sing adu NPP ki national president Konrad K Sangmana taramna okre. तरामना ओपगी थोरम अदु पासोइदे लेबा हुइड्रोम विकम गे युमदा NPP मणिपुर स्टेट यूनिट की लुचिंगबा सिंग यावना पांगथोकी। थोरम अदुदा NPP की नेशनल प्रेसिडेंट कोनराड के सांगमान हाई हंदक पांगथोकदौरिबा तरानीथोई सुबा मणिपुर स्टेट असेंबली मिखल असिगी पोरम निंगथिने यादपा ngमनबा स्टेट इलेक्शन कमिटी अमा अथुबदा सेमदनबा स्टेट की पार्टी लीडर सिंगा खनबा लेरे। लागलिबा नुमित निनी हुमनी असिगी मनुंगदा सेंट्रल ऑफिस की नोटिस अमा थोरकलबा मतुंग कमिटी असिगी मतंगदा मिफम पांगथोकनबा सेम सागनी। मिखलगा मरी लेनबा थबक थोरम सिंग अमदी पार्टी की टिकट पीबगी मतंगदा कमिटी असिन अरोइबा वारेफ लौगनी। पार्टी की टिकट तानबा मिरेफ अनिदगी हेना थोरकपा कंस्टिट्युएंसी सिंगदा कमिटी असिन असेसमेंट तौगनी। अमदी पार्टी की मपांगकल कनखत हन्नबा थबक थोरमगी मतंगदसु कमिटी असिन लेफगनी। हौजिक मणिपुरदा पॉलिटिकल की अहोबा अमा चाउना लैरी मदु मेंसिनबा NPP ना होनगनी। मसीदा पार्टी की वर्कर्स सिंगनसु डिसिप्लिन लेना थबक तौबियु। पार्टी की लीडर्स सिंगा ताथोक तासिन तौमिनगदबनी। लोइनना पार्टी की लीडर ना लौरकपा वारेफ अदु अरोइबा ओइगनी। मथंग थागी तांग तरा मणिपुर की यूथ यूफम ओइबा कॉन्फ्रेंस अमसु NPYF स्टेट यूनिट सेंदुना पांगथोकनी। हारिबा कॉन्फ्रेंस अदुदा महाक मसामक अमसु नॉर्थ ईस्ट की नहा कयासु सरुक यागनी हाइनसु कोनराड के सांगमाना मखताना फोंगदोकी। कि जिस तरीके से हमारी पार्टी आज काम कर रही है और जिस तरीके से आज पब्लिक का सपोर्ट और रिस्पांस हमें मिल रहा है, मुझे उम्मीद है कि इस आने वाले इलेक्शंस में NPP सिंगल लार्जेस्ट पार्टी होके उभरेगी। मैक्सिमम सीट्स हमें मिलेंगे और हम सिंगल लार्जेस्ट पार्टी होंगे, ये मुझे पूरा विश्वास है। कुमजा लिसिंगनी कुनीथोदा पांगथोकदौरिबा मणिपुर लेजिस्लेटिव असेंबली मिखलगा मरी लेना भारतीय जनता पार्टी की नेशनल जनरल सेक्रेटरी BL संतोष नुमित की खोंगसट ngasi इम्फाल दा थोंगलखरे। BL संतोष ngasi Virtican Transit इंटरनेशनल एयरपोर्ट दा नुंगथिल पुंग अनि ताबा मतमदा इम्फाल दा थोंगलखिबनी। मांगने एयरपोर्ट हेक थोंगलबगा मणिपुर की चीफ मिनिस्टर N बिरेन, BJP मणिपुर प्रदेश की प्रेसिडेंट A सरदा देवी यावना BJP की मरु ओइबा थौमी सिंगना तरामना ओखी। BL संतोष की नुमित निनी की खोंगसट अदुगी सरुक अमा ओइना ngasi सेकमाई BJP मंडल सिंदुना सेकमाई दा पांगथोकपा बुथ कमिटी मिफम दा सरुक याकी। तुंगदा BJP कोंथौजम मंडल की 18/39 बुथ की पागे प्रमुख सिंग उनकी। कोंथौजमदगी हलगलबा मतुंग दानी टाइपात सुथेक्ता लेबा स्तंभाल संगलेंदा लाक्तुना स्टेट सोशल मीडिया अमदी मीडिया कमिटी की मिफम अमा पांगथोकी। तुंगदा चीफ मिनिस्टर पार्टी की प्रेसिडेंट नॉर्थ ईस्ट की जोनल ऑर्गेनाइजेशन सेक्रेटरी अमदी स्टेट जनरल सेक्रेटरी यावबा चिंगमेरोंगी होटल क्लासिक ग्रांडे दा पांगथोकपा मिफम अमदा मुक सरुक याकी।
Hill Areas Committee haibasi tongan tongan ba political parties singi MLA singna punsillaga sembani. Committee asida yauriba MLA sing asina ADC bill gi matang da lauriba firep asi masa masagi parent parties singna yadun laukibra natraga makoi makoi gi marom dong ware fla haibasi chi naina ningai oi. Masigi matang da political parties singna sengtofam thoi haina thangmaiban assembly constituency gi MLA KH Joy Kisana fongdorakli. Wafam asing asi Khuyathong Pukri Achoba Mapalgi Community Hall da pangthokpa Paugi mifam amada MLA Zoe Kishana Paumi Singh da phongthokibani. Paugi mifam adu da MLA Zoe Kishana hai economic blockade na awaba piriba asi khunai asida leiriba miyoi khudingmaktani. Ngasi ADC bill gi matang da economic blockade chatharakliba asi karidagi haurakpanu haibasi kumna nainafam thogi. Hill Area Committee na ADC gi bill house da puthokna bawafam Thamli Hill Area Committee haibasi tongan tongan ba political parties singna pullaga sembani. Hill Area Committee na bill asigi matang lauriba firep asi masa masagi parent political parties singna yakhibra natraga makoi makoi gi lanai warefla haibasi nainafam thogi. Masigi matang da political parties singna sengtokadabani. Hiram asigi waroshin ama athubada purakna balenga na political parties singi mifam ama kobiyu. Maraksida political oiba Mugnaba angam tanaba amadi political miles lawnaba maongda chathaba tawhaning de Chingi chawkhanaba amadi sotharaba singbu khumang sawkhanaba honabada Manipur da leiriba MLA singna yetkadaba leite tawbatabu sawkha thorangi thabak sing constitution gi manungda pangthokpadi tangai fade Maraksida mahiroi luf kharana economic blockade chathariba asi miyam gi awaba yengbiduna khongthang asi handokpiu isagi apamba khara fangnaba honabada miyam wahan bahaibasi afaba khongthang oiroi haina MLA KH Joy Kishana makhataki ban tawhaibasi akoi gi public mayam se tawraga aigi nungai taba apen phongdokpuri ya hebu 3 days ban tawba kai dudi raja mayam de warakani ne khalli aduna mayam sing handokpiu Maruina Kogi Kono Pukache Atubada Handopiraga Langang Initiative Langak Maribu Sasandia MLA Sina Amai Dogna Hill Area Committee demand of the Oxalino opposition is Hadiba demand La Lane Kana Lauraga opposition MLA Kanakanati Akogi Prashino Nabasapada Mapan dignitary Mam Sapada Yaw Kamai Yam Luching say my political base second of Honabada Raza Miam the one Baniana Miam Loro the Gimaram Lake Theatre. Science, literature, amadi arts hiram ahum asi thadoknaba yadana matam pumada putna chaminaragadaba machal amani haina DM University Vice Chancellor Professor N. Ras Mohana Fungdokri. Wafamasi Sahitya Thopang Luf Sadhau Lufna Sinduna Imphal gi Major Kulda Leiba Manipur Press Club ta pangthokiba Imphal Literature Festival gi thoramda chief guest oina saruk yakiba Professor N. Ras Mohana Fungdokibani Maharashtra gi Marathi Poet Pratful Siledar Festival Committee gi Chairman Sarchan Thiam Sahitya Academy Awardee R.K. Vuvon Sana Amadi Tongan Mamasak Naiba Miyoi Singna Saruk Yakiba Thoram Aduda Professor Ras Mohana Hai Tongan Mahiram Singh da Foriba Scientist Singhi Punsi Mahing Amadi Makoigi Activity Singh Naina Bahabasi Tangai Fade Kudam Oina Tongan Mahiram Kayada Fokraba Miyam the Mishal Men Haina Sukhangna Riba India gi Hanagi President Dr. APJ Abdul Kalam gi Punsi Naina Duna Mahaki Matau Tamna Bahonagadabani Afawa Miyoi Singhi Punsi Wari Naina Duna Matau Tamzabana Maipak Punsi Havadu Oibangamgani Sadhau Lufna Literature Festival Haiba Thoram Amasilak Pasi Yamna Matang Matam Chaba Amani Program Asina Manipur gi Tanatan India gi Hawalakliba Aibi Singda Achoba Inot Ama Pibangam Lagani Hainasu DM University gi Vice Chancellor Professor N. Ras Mohana Makhataki In 1926, when the first encyclopedic work in physics, the Handbook der Physik, was planned for publication by Springer Verlag, Raman was asked to contribute an article on musical instruments in the tone. Malem Pumbada Thengnariba COVID-19 gi laichot asidagi ngakthoknaba achamba section thorang khara ngakna chatpinaba MAMITv gi maikei degi ningsingjari madudi yumdagi hexa thokbaga face mask upiu mi amaga gi marakta foot taruki arapa thambiu mai met khud satoin hamdokpiu amadi COVID vaccine kapa yaraba sing suksoi soidana COVID vaccine kapthokdana laichot asidagi kannaba miyampun honaminasi Jawaharlal Nehru Manipur Dance Academy JNMDA na Sinduna Rajashree Vaga Chandragi
Baigya Chandragi Chani Kunhumdoi Suba Dead Anniversary ga mari lenena numit humni chumna pangthokadaba 3-day Festival of Manipur Dance and Music ngasidagi Nambolgi MAIBAM Lord Puching da leiba India Peace Memorial da Manipur gi Governor Laganishan Haudokri Thoram aduda JNMDA gi Chairman Stu Ariba Manipur gi Governor Laganishan na Chief Guest JNMDA gi Director V Bilasna President Herok Assembly Constituency ki MLATS Radisham Amadi JNMDA gi Hanagi Director Dilif Mayeng Bamna Guest of Honor oina sargyaki Numit humni chumna pangthokadaba ngasi haudokpagi numit aduda nupa pala amasung Maharas utki hayeng nini chanba numita Mahadumen Yaknagi performance pangthokani amadi aroiba numita su Mahadumen Yaknagi makha satharak pathorom utkani Manipur gi oina khwaidagi chauraba sanabung ama oigani haina launariba Sugnu Assembly Constituency gi manung chanba kakjing khunau amadi Umathel gi marakta leiba chongna khong lampak hairaga sukhangnaba sanabung asigi semga sagaliba sing Sugnu Assembly Constituency gi MLA K Ranjit nangasi yingsinbaga loinina lupa lak ahum amasu khusinakri yingsin khongchat aduga mari lenena MLA K Ranjit na hai lampak asi Manipur gi manung da khwaidagi sauba sanabung ama oiragani Mafam asi matam amada lamdam asigi ahal singna thambiramba lampak asi chaurakna low pari taruk lompak sawbani lampak asi maong maril tana sengkatpada changba senfam khudimak puthokna semgani lakadoriba mikhal asida miyam gi thazaba asina soidana mai pakani thazai lampak asi tungda horakliban harol singi damak khanduna sanabung asi hena masak thokna semgana ba honasi haina MLA K Ranjit na makhataki adu aigi hairiba task force ki youth singna masi semgatna ba hairakpadagi yenguba kandadi masidi atangba hujik Manipur gi mafam khudingmakta akhoi mayam khangi fil haiba tai sanabungsi hujik loina mangjale kari haigani lampak sibu masak thokpa lampak amo oina na honabada madugi achangba paisa do ai min samagi source dagi orsu tawkan akhoi tanaraga chapchana masi phajaba lampak ama semgani ADC will lisingani kunmathoi puthokna balengani special assembly session kogutabani haina demand tawraduna all tribal students union Manipur atsumna Manipur gi national highway singda chathariba economic docket makhata na chathagi kani haina atsumgi general secretary SR Andriana Fongdorakli Paumi Singa Unaba Amada Wafam Singasi Fongdokladuna Andriana Hai Manipur Hill Areas Autonomous District Council Act 1972 Asi Parliament ki Act ni Masi State Legislative Assembly na repeal tawbangam de Hainal Manip Lengana Miyam da Lana Lamsing Basi Laibak Tibani Ek asi 1972 gi Manipur Adaptation of Laws Order gi Makhada Mathau Taba Adaptation ga loinana matam matangi oina amend tawduna laki Manipur lengang ek asi kumja lising ani amaju amasung lising ani nipan da repeal tawba leiki maram aduna ek asi Parliament Act na State Government na repeal tawba ngamdi haibasi lana lamsing bani haina Andriana makhatana Fongdorakli Haukiba pung kunmari asida Manipur da miyoy lising ama chanipan marifunipan COVID test tawbada miyoy kuntra mapan nongna COVID-19 positive oibaga loinina state asida leina asina nawagi masing lak ama lising kun mga subna ni futaruk yaukri leina asina maram oiraga miyoy ani leikidre COVID-19 command control room dagi ngasi numidang wairam pung mga fawbada fangba paw amagi matung inna miyoy kuntaruk nawa faduna dichas tawkri nawa faropagi apunba masing na lak ama lising kunitoy sohum marifu humdoy sukri active case chatrok marifudara nipan lei Leina asina maram oiraga leikidaba mi ki apunba masing na lising ama chamapan huvu mangani fagalakpagi chang chada marifudara tare dasmik nipan tare ni COVID leina asida gi ngak thokna balenga na paikhatpa thausil amagi makhada miyoy kaya amasu numit khudigi COVID vaccine kapthokli COVID vaccine kapthoki ba masing na ngasi fawbada miyoy lakun mathoi lising tara tare chatruk humfu humdoini haukiba pung kun mari da DTF oxygen cylinder samanga marifudara mari amadi BTF oxygen cylinder sama kuntarok Manipur gi tongan ba analyze sang singda fangan ba ngamkhri haina COVID-19 command control room dagi fangba paw asina makhatari BJP Sekmai Mandal Sindra Sekmai Assembly Constituency ki manung chan leiba bud nimfu mathoi gi oiba bud level committee gi mifam amangasi Imphal da thunglakiba BJP gi National General Secretary VL Santos yauna Kurkul Awang Lekai Community Hall da pangthokri BJP Manipur Pradesh ki President A Sarda National Spokesperson Stambit Patra amadi BJP Manipur ki General Secretary Organization Avegiri yauna Kurkul Awang Lekai Community Hall da pangthokpa mifam aduga mari lenena Sekmai Assembly Constituency ki MLA S Dingona Hai Constituency asida party ki National General Secretary ama laktuna vote committee ki mifam ama da saruk yab haibasi laibak phabani
Booth Singi Committee Member Amasung President Singyao na pangtokpa mifam aduda Maru oina Booth Committee gi members sina grassroots level da matau karam na thabok pangthokli loine na lakadori bemikal asi kamaina thengnagani party gi mapangal matau karam na kankhal hangadagi amadi kari pambai season naduna mikal mai pakna ba honagadagi habigi matang dasu training program ama pangthoki han MLA Dingo na makataki developments in the grassroots to put the to riga to the ground on a training program the command on no pay after the election to the command on no in the current the command on no pay watching mungkin hampa the I will be Muslim main emphasis people bagi the mungkin semakin satu nilai berbeda All Tribal Students Union Manipur na chathariba matam kaktaba economic block na maram oiraga mauget tapanduna leraki ba malpuba gari sing security ki akan ba section tauranga luina na ngarang Imphal yorakri press na phangba paw amagi matung ina pochei puba gari chamagi mathakda security na ngak selaga national highway number ani Imphal Dimapur dagi puthoraki luina na athengbada gari khara su senapati amasung kangpopi lanthokre hairi nakal amaromda trucks kuntra romdi economic blockade sokatpa singna senapati da thakhi senapati lanthokraba truck kharagi windshield blockade sokatpa singna thugai rakhi loinana senapati district headquarters da blockade sokatpa singna national highway da ter mai thabagi thabak su sathaki haina paw asina makhatari Churchanpur gi vehyang da tha asigi tara humdoi da PLA amasung MATPF na chathakiba ambustani futaruk suba Assam Rifles ki CO mahakiloina bi machanupa amadi Assam Rifles ki personal mari laikhitraba matung ukrul amadi Kamjong area da security akanaba check akanba thabak thoram sing lokhalagani madugi damak miyam na satok sasin da section gada bawafam nifunithoi suba Assam Rifles na Kamjong district ki DC amadi SP da khangan khre hari Nifunitoi suba Assam Rifles na DC Kamjong amadi SP Kamjong da aiba cherol thaduna khangan khibagi matung inna ukrul amadi Kamjong district lona ba Indo-Myanmar border singda lona yadaba mio sing satok sasin tawba thingna ba battalion asin aggressive defensive posture pangthok lagani hariba thavak thoram sing asi pangthok linge manungda miyamna satok sasin tawba seking tawba karigumba pamdaba thodok thokpada khudakta khud hanba miyam puna satok sasin tawba da akaknaba sek akaknana check tawba yauri Assam Rifles na sathagodoriba thavak thoram sing asi district asige manungda leiba miyamda khanghanaba Assam Rifles na DC amadi SP da khangali security na asigumba thavak sing asi satharinge matamda kanagumba amatana khungang ki wang mahalana chatanba border manakta chatpa security force leiba mafumdagi meter yankai manak nangna chattaba highway amadi inter village road singda gari chattaba amasung khulai paiduna hing nungthil animakta chattana bakhangali hariba thabak thoram sing asi serol asin hek thokpa numitagi chattaba hogani hariba thabak sing asigi mayokta chatharak lebadi madu security da aki akhang thokhan bani haina lauraga khudakta pakhum pigani order asi tha asigi kungi numidang pung 6 tagi chanaba hori haina su serol asin hari Imphal da leiba Tampasna Girls Higher Secondary School gi staff amang asi COVID-19 positive oibadagi hayengdagi tha asigi tang kuntaret fawba numit humni chupna school thingzilagani haina school asigi principal na khangalakli Uripok Assembly Constituency the Miref Oinaba Same Sariba BJP Manipur Pradesh ke Vice President Su Oriba Laishram Minavantagi meeting Makada Nomagi Oiba Medical Checkup and Distribution of Hearing Aids Haiva Thoram Ama Uripok Achomlekai Community Hall da Pangthokri Uripok Kendra Welfare Association ki President Loitongbam Roman Kumar Amadi Youth Club Uripok Achomlekai ki President V Santi Sarmana Saruk Yaraka Pangthoki Bathoram aduga mari lenena BJP Manipur Pradesh ki Vice President Laishram Minavantana Hai
ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯂꯃꯈꯥꯡꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥ ꯇꯥꯕꯒꯤ ꯆꯥꯡ ꯋꯥꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯝꯅ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯕꯅꯤ ꯃꯁꯤꯗ ꯍꯤꯌꯔꯤꯡ ꯑꯦꯗ ꯃꯊꯧ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯦꯝꯅ ꯌꯦꯟꯊꯣꯛꯂꯤ ꯎꯔꯤꯄꯣꯛ ꯁꯒꯣꯜꯕꯟ ꯑꯃꯗꯤ ꯂꯝꯁꯥꯡꯗꯒꯤ ꯂꯥꯛꯄ ꯅꯥ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯄꯨꯟꯅ ꯃꯤꯑꯣꯏ ꯆꯥꯝꯃ ꯍꯨꯝꯐꯨꯇꯔꯥꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ ꯀꯨꯟꯇꯔꯦꯠꯀ ꯂꯤꯁꯤꯡ ꯀꯨꯟꯂꯣꯝꯒꯤ ꯚꯦꯂ꯭ꯌꯨ ꯑꯣꯏꯒꯗꯕ ꯍꯤꯌꯔꯤꯡ ꯑꯦꯗꯁꯤꯡ ꯂꯦꯝꯅ ꯌꯦꯟꯊꯣꯛꯈꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯏꯁ꯭ꯔꯝ ꯃꯤꯅꯥꯕꯟꯇꯅ ꯐꯣꯡꯗꯣꯛꯈꯤ 27 lakh 20,000 gumbagi kanoda akhoi ngasi mayamda asugumba uripokki kano se adu lai phaba haitare akhoi kendra thangnaba sagol dagi amadi lamsang dagi halaman kharasu lengbiaktuna saru yabirabadagi akhoi adum mohoi mafumda su dum hearing aid se sinajakre aduna akhoi masi pangthok sarisi I just amadi uripok kendra welfare association ani na kusamnaraga uripok youth club na sponsor to support over sigi report som lekai sa bangthok chabani Manipurgi manung hanjina leiba mafamsing amadi khunggangda ana layengi thengnariba awabasing kharada oirabasu mateng oinaba Sewa International na matamgi medical kit sing pibagi makha chatharakpa oina ngasi Moirang Assembly constituency gi manung chana leiba Kwakta PHC da Sewa International gi maikedi gi portable ECG machine taran thoi amadi channel ama lemna khusinnarakre Tengbang pibagi thoram aduda hanagi Moirangi MLA Mairembam Prichiviras Sewa International gi volunteer coordinator Retired Lieutenant General L.N. Singh, Kwakta Municipal Council Ward Number 9 ki Councillor Chesabam Abdul Karim, Ward Number 3 ki Councillor Aribam Abdul Hamid, Ward Number 1 ki Councillor Makak Mayum Azad Khan maru oiba mioy Singh oina sarugyaki. Thoram aduga mari lenana Retired Lieutenant General L.N. Singh na hai Manipur da COVID laichoi ki second wave lakpadagi hauna Sewa Varati Manipur na lupa crore ani henbagi medical kit Singh miyamda kanaba phanghankre. Portable ECG machine sing asi maru oina Manipur gi khunggangi khudong chaba yamna watba PHC sing da pinaba khanjarakpani matungda su tongan medical kit sing mating pangna ba honari hauzik kanagumba oxygen gi darkar leiba na ayek yaurabadi Sewa Varati Manipur da pau pibiragu haina LN Singh na makataki Kakching Assembly constituency ki polling number 19 amasung 18 gi miyos satruk henba nangarang numidang kakching sumak lekai de leiba panthoibi mandopta apunba mifam ama pangthoktuna lakadori state assembly mikhalda constituency asigi hanagi MLA Y Surchandrabu amuk hanamai pakhanabagi matangda khanane nakre mifam aduda Y Surchandra na hai mahangna MLA oiringi matamda kakching gi manung chana leiba lerak chamani fu rom gi manungda lerak chamatara rom koila tharamki palel amasung khumanthong saramki amadi turel wangma amasung laithagolga samnaba thong sarampata natana hanna yingbitraba Kakching Bazar gi thong su repairing toramki maana MLA oringai da constituency asigi manung chana leiba tongan mafam singda community hall kunmari saki loinana industrial state amadi indoor stadium Kakching da putharak saba ngamki lakadori mikhal asida mahapu amuk hanna miyam gi pawkholoi amuk hanna ohen birabadi lambi thongda ahen ba miteng thamduna semgat sakat kani mai isingi phifam su hena fakat ba honagani amadi leimang sinjil dagi irengbam tekcham amadi khangabok taba lambi asisu state highway gi thakda onkhat kani haina su Surchandra na makatana phungdoki MLA kaya hore mantri kaya hore thosindagi karamba kanagi lekai gi nambi kolas tharmage se koi often nisingse nasi Kakching kendra punno hol kungi marisore sari nai tamai innaga ai Kakching kendra indoor stadium se porkivale Ngasi Nungdil Zirivam District ki Babuparata leiba Manipuri Students Federation ki office ta paugi mifam ama Manipuri Students Federation District Committee Zirivam na sinduna pangthokri paugi mifam adu da Manipuri Students Federation District Committee Zirivam ki General Secretary Oinam Johnson Singh na hai MSF na ngasi Zirivam da leiriba lenga ki school amadi private school sing lenga na thokiba order ki matung inna class 9 gi mathak sing ki school hangpa yari habidigi class horiba school sing covid ki SOP ngang na class toribra habigi yengsin khongchet ama satki yengsin khongchet adu da school sing ningtizena covid ki SOP ngang na class toramba thengnaraki matung tarakpa lenga ki school amadi private school sing gi oza sing na mahiroi singbu covid ki SOP ngang na class tobi haina oinam Johnson na makataki
Marak thana tenbe break amatang lauminasi. LX Sublimation. Pauna Bazaar Imphal, JMG Shopping Complex, first floor. Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Break imatung da mayam butaram okcheri hauzik makata ba pau amuk pizari. Manipur da nga marang kaina puthokna bagi pandam da Kaksing district ki manung channa leiba Komnau da All Manipur Scientific Fish Farmers Association sentuna khanani da bagi thoram ama pangthokri. Manipur gi tongan ba district sing dagi ngami kayana saruk yaki ba thoram aduda nga makhal sing hena puthokna bagi poram kaya su yaki. Thoram ga mari lenena Scientific Fish Farmers Association ki advisor su oiriba Thobal district ki DC ahantem Subasna hai nga puthokpada mipal tangtana ba Chief Minister N Birena Chongsilliba sidai koi punna amata oina punsinna duna hodabagi tangai fadabalei nga puthokliba ngami singna aigi haiba wakhal thadoktun akhangba loksing gyan mateng pangnoduna mapandagi nga pustelakliba si lepnaba punna hodaminasi haina sumahangna fungdoki loinana association asigi hangduna leramba president ki famsu yena balaitana mifam aduna thokchom premananda maiti bu khanki individual in tawpati amne do group oina punchalaga akoi pulap chawkhat minnagadabni akoi pulap keno tawninnagadabni habi thogla pose sigi nungai dune ba mai magi adom mamang da su maming chapa mayam am leigre than mathanda phawba ngami di am lei haiba adu pulap tabak tawninaraga honorable CM naga yamna pamjaba koi manipur da nga si mapanda mipan tangdana bogona si haibagi keno jida akoi pulap changsan minna si haibu Lilong Haurebi College Internal Quality Assurance Cell na Sinduna Students Induction Program amangasi college asida hodokre Socializing Associating Governance and Experiencing haiba team da pangtukpa program aduda Dr. Danavir Laishram Lilong Haurebi College ki model master trainer MD Musa college asigi IQAC ki director Dr. NC Pikeshwar College asigi chemistry department ki head Dr. W Binod Kumar Singh zoology ki head Dr. Elsana Hanbi Devina Singh bana sarugyaki Thoram aduda Dr. Danavir Laishram na socializing and associating haiba hiram da resource person oina wangangki loinana MD Musa model learning ki matang da wangangki Ngarang Juribam District of Manipur ki Chief Minister N Biren Singh amadi lenga ki maru oiba from naiba sing na laktuna go to village 2.0 ki thoram pangthokpa loina nongsaba sanathong sangaba amadi tipai muki valley suspension bridge hangdoki babu ikai khumnaba utuna Manipur Food Industries Cooperation Limited ki Vice Chairman K Sarat Kumar Singh na wafam kaya phungdurakli Chief Minister gi Juribam ki khongsat aduga mari lenena K Sarat Kumar na hai Manipur gi Chief Minister masamak laktuna Manipur gi miyam amadi Juribam ki miyam na matam kuina da ki ngaizarak pa nongsaba sanathong ngarang miyam da khusin naramba si yamna singthaningai oi Go to Village 2.0 ki thoramda Manipur ki Chief Minister N Biren Rajya Sabha ki member sana zawba leshemba amadi lenga ki maru oiba official singna Juribam da laktuna Juribam ki miyam gi award apa yengsinba si thaganingai ni Chief Minister Nazuri College ki taba lambi asi numit kunni ki manung da loigadabani haina akanba instruction pibiram gi damak thagatjari ZT Road sembe ki lupa cross samatara mari ki senfam kaithoktuna leire lambi asi athubada loshilagani haibiramba atubu thagatjari haina ke sarat na makataki BJP bunung sibadagi party asida sanglapa miyoi khudingmak taramna okli adubu party asida ki tanthokra balilong assembly constituency ki MLA Y Antas Khan BJP da amuk yawrakpa matamda BJP lilong mandal da karigumba amata khangalamba leiti haina madal asigi president Ahmad Ali na phungdurakli lilong BJP mandal gi office ngarang pangtokpa pawgi mifam amada wafam sing asi phungdukladuna Ahmad Ali na hai Constituency asigi MLA Y Antas Khan asi kumza lisingani taratara ki mikhalda BJP ki chana kalon khongoi nabagi damak BJP Manipur Pradesh na thokpa order amana party asidagi chahi tarok tanthokraba misak amani adubu MLA Y Antas Khan ngarang BJP da changlakhiba matam aduda BJP Manipur Pradesh ki maike dagi mandal da karigumba wafam amata khangal lamdaba silaibak thibani kumza lisingani taratara ki state assembly mikhalda BJP ki miref oikiba Anwar Hussain party asima pangal kankhat hanaba thodang kaya lautuna lakhi
Mahaki Honazaman Nalakadori Bamikal Asidamai Papaki Achoba Tazabasu Tamdibani. Party Asibunung Sibiva constituency Asigimiana Wakal Charang Nabiganu. BJP National Amasung State leaders sing the Loro Pawarefta Punat Sogat Minasi Hainasu Ahmad Alina Makataragli. BJP da changakpadi punamak aikoi warmly welcome tawi aduga family amada changakpa family amagi rajniti da tawhanba haibasi BJP 30 lilong mandalna welcome tawjai tobutabu aikoi anti party oiramaba adugumba misakna aikoi party sida changakpasi na mandal office ta khangalakpasu leike. Airport Road Labour Kids Foundation School da West School in Futuristic Education 2021 की award पिरकली लेमजनिंगाई ओरबाई award असी International Internship University दा सिनबा Global Education Summit अमरी convocation की थरम दा पिरकी बनी Indian Institute of Corporate Affairs की auditorium दा पांगथोकी बा सिंग लेमना पथौरम अदुदा स्कूल असी के फाउंडर वहेंगबम ब्रेजविडू सिंह दा ट्रॉफी अमरी सर्टिफिकेट खुसिन रखरे Kids Foundation School na lakliba dungi yumbiral singda samaj ki honglakliba ichilga mari lenana matik chaba education skill amadi lawsing gyan pibagi damakta award asi pirakibani hari panba yabadi mamangda su school asina samaj asiki tawkiba thabak thoram kaya singthadana award kaya pirakpa laikrabani Imphal East ki manung chanba nongdam khulda leba new as global Garden की ऑफिस तंगा किचो योगपगी नोमगी ओइबा ट्रेनिंग प्रोग्राम अमंगसी पांगथुकरी ट्रेनिंग प्रोग्राम अदुगा मरी लेना न्यूएस ग्लोबल गार्डन की प्रोपाइटर अनंत खेलमम नहाई मतम अमद लमदम असिदा मरांग काइना फंगलंबा nga kicho hariba makha gi indigenous fish asi ngasidi manipur dagi mutkiba ka pangkhak oire lamdam asida amuk hanna marang kaina fanghanaba gi pandam na ngasi gi training asi pangthokpani training program asi makha tana pangthokna ba sem sari haina anna makha taki training aduga mari lena US global garden gi managing director sagosem samananda singh na hai labuk lamhang da battery current sizinaduna nga loina bak phadokpagi hainabi asi thadoklasi haina phongdoki ngasi pangtok ba training program adu da training kunna saruk yaki COVID लाइट लाक्सन न बलेंगांग न लोखलक लिबा सेक्शन थोरांग की मनुंग चन्ना लेंगांग न पीरिबा कोविड की चन्ना कांगलो ngaक तब मियो सिंह पुलिस न फादो न फाइन थियन बगी थबा ngarang सुमखा ताना चथकी ngarang चथकी बा पुलिस के ड्राइव त कोविड की चन्ना कांगलो ngaक तब मियो तरानी थोई पुलिस न फादो न फाइन थियन की तुंग द मियो सिंह अदु वार्निंग पीरगा थदोकी ngarang चथकी बा पुलिस के ड्राइव अदु द फाइन ओइने लुपा लिसिंग अमा चमापन खोमगकी मखा ताना कोविड की चन्ना कांगलो ngaक तब थेंगनरबदी नेशनल डिजास्टर मैनेजमेंट एक्ट लिसिंग अनि मंगा गी मखादा अकन एक्शन लोगनी हाइन इंस्पेक्टर जनरल ऑफ पुलिस ऑपरेशन की स्टाफ ऑफिसर रोजेट इरोम न थादरोक चेरोल अमन हाइरी Sri Satya Sai Baba gi marifudra taruk suba mabu kumon tharungarang sagolban tera akham lekai de leiba kawom sai mandir da pangthoki baga loinena ahal oiraba sinda kambal khudol tamdra ikai khumna ba utkre sai vakta singna vajan tarani thoi saktuna hodoki ba thoram aduda vakta singi mafam da su khudol pot kya lanthoki loinena purana raspberry nomoibung da leiba raja dambra singh women home da leiba ahal sing da su kambal amadi sel piduna ikai khumna ba utki Hauki basai ani ki mamang dagi pensioner singi thadok tana leriba lupa crore samanga romgi stand from lengang atuba matamda thadok piyo hain MSP Yugi State Pensioner Union ki Vice President El Sarat na lenga ki pungni chingshilakli ngarang pisum thong da leiba pensioner sanglen da pangthokpa pawgi mifam amada sarat na hai pensioner singi fangfam thokpa benefit sing fangda asina pensioner sing kham thengna wa ba mayung nari pensioner ki fangfam thokpa benefit sing fangdana leriba sing adudi GPF final withdrawal leave salary area payment na chingbani pensioner sing na thengnari awaba sing asi ubiduna lengang na athubada benefit sing asi PBU haina sumang na lenga ki pungni chingshinki aroibada maroiba paw amu hanna pizari Taranithoi Suba Manipur Legislative Assembly Mikhal Damiref Oinabaki Tharang Toriba Hanagi MLA Yauna Manipur gi maming leraba political losing ba kaya NPP de yaurakre Taranithoi Suba Manipur Legislative Assembly Mikhal Gamari Lenina Bharatiya Janata Party ki National General Secretary BL Santos numit nili ki khongsata ngasi Imphal da thunglakre Hill Areas Committee de yauriba political parties singi MLA singna ADC bill gi matang da loriba fireb asi masa masa gi political parties singna yadan lokribra haina dhangmai assembly constituency gi MLA KH Zoe Kishan na phongdurakli
Science, Literature, amadi Arts haiba hiram ahum asi thadoknaba yadana matam pumbada punna chanminaragadaba machal amani haina DM University ki Vice Chancellor Professor N. Ras Mohan na phongdokre. MAMITv की Manipuri Prime Time News matang asida loisari miyeng tabiri basingbu amuka hanna chan MAIBAM na khurumjari.